ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯖ ꯕꯥꯏꯀꯤꯡ ꯚꯦꯜꯍꯥꯂꯥꯒꯤ एपिसोड 2 ममांग थागतखरबा एपिसोड 1 अदुगी वारी इदु ताबीदबा यावरगदि सोयदना ताबियु वारी सि मपुंग फाना भाब तानबगिदमक हाइजबने अखोइना ममांग एपिसोड 1 दगी खंखरे ग्रीनलैंड दगी लाखिबा मचिमनाव लीफ इरेक्शन अमदी फ्रेडिस इलेक्शन ना मकोई पांदम हाइबदी फ्रेडिस ना महाकी लमन अदु खुंबंग गमखरबने मिहातुगिदमक केटेगट की लानमिसिंगना मकोइनिबु फादुना एपिसोड अदु लोइसनखिबने मदुगी मका एपिसोड 2 सिगे अहान मसिन असिदा केटेगट सिटी सिदगे अदुमक हौरे हौजिक सिटी सिबु सासन तौरिबी हेकोन सी मचिमनाव सिगे मयामना करम फिरेब लाउथोक्सिगे हाइदुना यामुन्ना खंदुना लैरी सिनसे मसिदगी खंगोंग होंकिदुना मचिमनाव हाइबदी लीफ इरेक्शन अमदी फ्रेडिस इरेक्शन ना फाजनदुना लैरिबा मफमसिदा लाखरे मयाम लीफना हौजिकति नंग नबुनिंगदा अपेनबा पोकलबरा हाइदुना हंगली फ्रेडिसना होय हौजिकति आई इसादा अपेनबा पोकपदा नतना वाई संगबा अमसु फावी हाइरी लीफना यामना फै अदुबु अखोइसु मखोइना हौजिक लेमनदी थारारोय हाइरी फ्रेडिसना बाबाना हारकिबदो अदुगी मतुंग इनदी मखोइना अखोइदा का हेनबा थबक चथरकने हाबसी आइदी थाजदे हाइरी लीफना बाबाना हारकिबदो अरानमने मफमसिदा बाबासु लैबा नते महाकी पवारसु अमता लैबा नते बाबाना मफमसि थादो अमबदुदगी हौजिकति मफमसि पुंगोन ओनख्रबने फ्रेडिसना अदुबु हौजिकसु आइदी मफमसिगी लुचिंगबी हाकोनदा थाजबा थमली महानादे अखोइबु सोयदना कनबा पाममगनी हाइरी लीफना होय महाना मफमसिगी लुचिंगबी ओइजरबसु मफमसिदा पवार पाइरबसु हौजिकति खुदोंग थिनिंगाय ओइबा फिबम अमदा लैरबने करिगो महाना अखोइबु नुंसिदुना थादोकलुरबसु मफमसिदा लान हाबदुदी सोयदना थोकलगनी मफमसिदा हौजिक कांगलुप अनि थोकना लैरबनी क्रिस्टियन बाइकिंग हाइबा अमसु लैरे मखोइना केरेगत सिटी सिबु पुंथु थुगाइरअगनी मफमसिदा लैरिबा लांजाद्रबा अरिबा बाइकिंग कयासिसु सिरगनी अदुना लांजाओसे थोकत्रिङै प्रॉब्लेम असि लोइसन्ननबा इबानी हाना हातोकपा हाइबसिना मखोइदा अराइबा पाम्बै अमा ओइरकनी मसिना मफमसिगी खुदिमकि फगदोरिबनी अदुगु फ्रेडिस नबुंगना नंगोंदा हाइनिंगबा वा अमदि लैरि हंतक नंगना पांगथोकिबा थबकसिगिदमक्ता अइनासु चाउथोकजै हाइरगली मचिमनाउसि हुजिक मथ्वाइ नुंगाइतना कैसुम संगसिदा वारी सानदुना लैरि मसिदगी सेनसि होंखिदुना मचिमनाउनि सिगी अचुंबा विचार पुथोकनबगिदमक सभा अमा हाकोना कौख्रे हुजिक केटिगेटकी सभा असिदा मियाम अमसु तिल्लरे अदुगा मरा लैरे हाइना मी हालुबगिदमक फाजलिबा मचिमनाउसिसु पुथोरगली एस्ट्रुड हाकोना फ्रेडिस एरिककी मचानुपी नंगना ngarang हातखिबनि पादुना नंगोंदा हाने अटैक तौरमे हाबसि मया ममांगसिदा सखी ओइबा पोट पुथोकपा ngambra हाइदुना हंगली फ्रेडिसना आइगी नंगंदा तारिबा दाफम असि आई इसाना तौजबने हाइदुना हाइगदोरिबरा हाइरगली ओलाफ हेरल्सनना नाकंदगी मदुरी नंगी नुक्सिनबा नुपानासु तौरंबा याइना हाइरगली फ्रेडिसना आइगी ईश्वरनदे असेंगबसि लोइना खंगबनि हाइरी ओलाफना ओइदा पादबा लायदुना करी खंगदोरिबनो हाइदुना लाउरगली ओलाफकी वाहैसिदा नाकन अमदगी अरिबा बाइकिंग कांगुसिना असावबा फोंदोरक्तुना अखोगी ईश्वर ओदिंदी ओइदा पादबा नते ओइदा पादबा ईश्वर ओइदिबदि नखोगी जिसुनी हाइरी नाकन अनिसि हौसिक यौ यौ लांगपदगी एस्ट्रुड हैकोना लांगदनबगिदमक खामजल्ले हैकोना फ्रेडिसता मखा तारदुना मफमसिदा थाइनंगागी मतमददी लमन खुंबा याबगी हक असि मसा मसादा लैरम्मे अदुबु हौजिकति नियमसिंगसि लोइना होंखरे मफमसिदा हौजिक नंगी मायोक्ता मी कया अमसु लैरी मखोइना खोलाव कया अमा लाउरी मखोइना हाइरिबसि नंगना तौरिबा थबा असि अरानबनी नंगना वाहै ओइना हाइरिबसिंगदसु ओइदा पादबनी हाइरी अदुना प्रूफ ओइना उल्लु हाइरी नंग मखोइदा प्रूफ अदु पुथोकपा ngamgadra हाइदुना हंगली फ्रेडिसना होय अइना प्रमाण अदु पुथोकपा ngamद्रबसु अइगी थमोइनुंगदा लैरिबा पेंदबसिगी हाइरोगदी अइ मखोइगी लुचिंगलिबि निपासिगा लानथेंगनबदि ngamगनी हाइरगली फ्रेडिसकी वाफमसिदा क्रिस्टियन बाइकिंग सिंगसिना नोक्सनदुना ओलाफना करिसु लैतबा नुपिमचा नंगना अखोइगा लानथेंगनगदोरिबा अदुसु अइगा हाइदुना करियमनदुना नोगली एस्ट्रुड हाकोना ओलाफता नंगना मरु ओइना नुपिमचासिदा मरा लैबीनी हाइना लाउथोखिबनी अदुगा हौजिकति नुपिमचासिना लानथेंगनजि हाइरिबसि नंगदि कीबा फावरबरा हाइदुना हंगकली ओलाफना डेनमार्क निंगथौ अमा ओइरबा कनुत्ता इनिंगथौ कनुत नुपिमचासिना अदोंगी लामिसिंगी मरु ओइबा मी अमा ओरकदबा महातोखरबनी मदुसु मयांगी ममांगदा अइगी अचानबा बॉडीगार्ड अमा ओइरिबा गुनरगी मिसी असिना मफमसिदा लैरिबा अखोइ मयांगी पुंसीदा खुदोंग थिनिंगाय ओइगदोरिबनी अरिबा बाइकिंग कांगुसु अमदी क्रिस्टियन बाइकिंग अखोइसु अदुना खुदोंग थीबसे थोक्त्रिङै डेनमार्क के अथोइबा निंगथौ कनुत अमदी केरेगत की महारानी एस्ट्रोइड हाकोन नखोइ अनिदा रिक्वेस्ट असिमतंग तौजरी हौजिक हौजिक ओइरिबा फिबमसि येंगबीदुना मरा लैरबा नुपिमचासि मंग कक्थतुना दंडी पिबियु हौजिक मफमसिदा मयामसिसु यौ यौ लांगदुना लैरी डेनमार्क की निंगथौ कनुतका केरेगत की रानी हेकोनगसु हौजिक तौफम खंगरे तांजासिदा नाकंदगी हेरल्सिगा छनजे थोलगली केरेगत की रानी हेकोन अइसु मतांगसिदा वा खरा ngangjabagi तंजा अदु पिनबियु हौजिक हौजिकता ओलाफ हेरल्सनना मफम सिमक्तदा मयांगी ममांगदा अचुंबो वाफम कया फोंदोकपीखरे ngarang लैखिद्रबा गुनर हंता खो इंग्लैंड चाकदोरिबा लानफम असिगिदमक मरु ओइबा लालोंग ताकदबा मियो एमने महा अमा लैतबगी
ꯑꯋꯥꯠꯄꯁꯤꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯪꯂꯦꯟꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯒꯨꯅꯔ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯌꯥꯝꯅ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯈꯣꯏꯗꯒꯤ ꯂꯧꯕꯗꯤ ꯀꯔꯤ ꯀꯥꯏ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯒꯤ ꯋꯥꯐꯝꯁꯤꯗ ꯀꯅꯨꯠꯁꯨ ꯌꯥꯟ ꯉꯥꯎꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯦꯔꯜ ꯁꯦꯡꯅ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯌꯨ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯌꯥꯝꯕ ꯂꯤꯐ ꯏꯔꯤꯛꯁꯟ ꯃꯇꯝ ꯑꯃꯒꯤ ꯁꯥꯊꯤꯔꯕ ꯕꯥꯏꯀꯤꯡ ꯋꯥꯔꯤꯌꯔ ꯑꯦꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯁꯃꯨꯗ꯭ꯔꯗ ꯖꯍꯥꯖ ꯄꯥꯅꯕꯗ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯅ ꯇꯝꯊꯤꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯂꯥꯞꯈ꯭ꯔꯕ ꯒ꯭ꯔꯤꯟꯂꯦꯟꯗꯒꯤ ꯃꯐꯝꯁꯤ ꯇꯥꯟꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯖꯍꯥꯖ ꯑꯇꯩꯗꯤ ꯃꯐꯝꯁꯤ ꯌꯧꯔꯛꯄ ꯑꯃꯠꯇ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯈꯛꯇꯅ ꯌꯧꯔꯛꯄ ꯉꯝꯈꯤꯕ ꯃꯍꯥꯛꯅ ꯋꯥꯔꯗ ꯑꯃꯗꯤ ꯐꯥꯏꯠꯇ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯈ꯭ꯔꯕꯅꯤ ꯍꯣꯏ ꯃꯌꯥꯝꯅꯗꯤ ꯃꯈꯣꯏꯕꯨ ꯃꯁꯛ ꯐꯖꯅ ꯈꯪꯗꯕꯅꯤꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯊꯥꯖꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯟꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕ ꯄꯥꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯀꯦꯇꯦꯒꯠꯀꯤ ꯔꯥꯅꯤ ꯑꯦꯁꯇ꯭ꯔꯨꯠ ꯍꯥꯀꯣꯟꯅ ꯂꯤꯐ ꯑꯦꯔꯤꯛꯁꯟ ꯅꯪꯒꯤ ꯅꯆꯟ ꯐ꯭ꯔꯦꯗꯤꯁ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯕꯟꯗꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯅꯪ ꯗꯦꯟꯃꯥꯔꯛꯀꯤ ꯅꯤꯡꯊꯧ ꯀꯅꯨꯠꯀꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯇꯥꯔꯦ ꯋꯥꯐꯝꯁꯤ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯤꯐ ꯑꯦꯔꯤꯛꯁꯟꯁꯨ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯥꯅꯤ ꯍꯦꯀꯣꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯆꯥꯔ ꯑꯁꯤ ꯃꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯍꯥꯏꯈ꯭ꯔꯦ ꯐ꯭ꯔꯦꯗꯤꯁꯁꯨ ꯀꯦꯇꯦꯒꯠꯀꯤ ꯂꯥꯟꯃꯤꯅ ꯐꯥꯖꯟꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯄꯨꯁꯟꯈ꯭ꯔꯦ ꯃꯌꯥꯝꯕ ꯂꯤꯐ ꯏꯔꯤꯛꯁꯟꯁꯨ ꯃꯐꯝꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯦꯊꯦꯜꯔꯦꯗꯅ ꯃꯌꯥꯝꯗ ꯕꯥꯁꯟ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯐꯝꯁꯤꯗ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯌꯥꯊꯪꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯐꯝꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯉꯁꯤ ꯃꯥꯡꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯈꯣꯏꯅ ꯃꯥꯡꯊꯣꯛꯂꯝꯂꯕ ꯂꯥꯏꯁꯪ ꯑꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯁꯦꯡꯇꯣꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯂꯕꯅꯤ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯅ ꯈꯣꯏꯗ ꯉꯁꯤꯗꯒꯤ ꯑꯩꯅ ꯁꯤꯟꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯁꯨ ꯂꯥꯏꯁꯪꯁꯤ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯉꯁꯤꯗꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯅꯕ ꯆꯪꯁꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯦꯊꯦꯜꯔꯦꯗꯁꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯇꯣꯡꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯦꯊꯦꯜꯔꯦꯗꯀꯤ ꯃꯅꯥꯛꯇ ꯁꯦꯅꯥ ꯑꯃꯁꯨ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯤ ꯃꯁꯤꯗ ꯑꯦꯊꯦꯜꯔꯦꯗꯅ ꯁꯦꯅꯥ ꯑꯁꯤꯗ ꯅꯪꯅ ꯋꯥꯐꯝ ꯈꯔ ꯑꯩꯉꯣꯟꯗ ꯂꯣꯠꯇꯨꯅ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯋꯥꯐꯝꯗꯨ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯠꯂꯛꯂꯤ ꯅꯤꯄꯥꯁꯤꯅ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯨꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯕꯥꯏꯀꯤꯡꯁꯤꯡꯅ ꯇꯌꯥꯔꯤ ꯇꯧꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯑꯩꯅ ꯇꯥꯔꯦ ꯍꯥꯏꯔꯛꯂꯤ ꯑꯦꯊꯦꯜꯔꯦꯗꯅ ꯌꯥꯝ ꯁꯥꯎꯅ ꯃꯤꯊꯤꯕꯧ ꯃꯤꯇꯝꯕꯥꯟ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯍꯥꯏꯖꯜꯂꯝꯂꯕ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯗꯥꯏ ꯑꯋꯥꯡꯂꯣꯝꯗ ꯃꯈꯣꯏ ꯃꯁꯦꯟ ꯂꯥꯟ ꯀꯟꯅ ꯇꯧꯅꯔꯤ ꯑꯗꯨꯅ ꯕꯥꯏꯀꯤꯡꯁꯤꯡ ꯑꯃꯠꯇ ꯁꯪꯗꯦ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯕ ꯂꯥꯛꯂꯣꯏ ꯍꯥꯏꯗꯨꯅ ꯋꯥꯐꯝꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯄꯪꯗꯨꯅ ꯊꯥꯖꯔꯨꯔꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯐꯝꯁꯤꯗ ꯕꯥꯏꯀꯤꯡ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯦꯊꯦꯜꯔꯦꯗꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯣꯔꯋꯦꯒꯤ ꯀꯦꯇꯦꯒꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯏꯪꯂꯦꯟꯗ ꯆꯠꯅꯕꯒꯤꯗꯃꯛ ꯖꯍꯥꯖꯁꯤꯡꯁꯤ ꯁꯦꯝꯖꯤꯟꯗꯨꯅ ꯂꯣꯏꯅ ꯂꯩꯅꯔꯤ ꯃꯁꯤꯗ ꯍꯤꯊꯥꯡꯐꯝꯁꯤꯗ ꯍꯦꯔꯜꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯌꯥꯝꯕ ꯂꯤꯐ ꯏꯔꯤꯛꯁꯟ ꯑꯃꯗꯤ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯀꯥꯡꯕꯨꯁꯤꯗ ꯍꯤ ꯑꯃ ꯎꯠꯇꯨꯅ ꯃꯁꯤ ꯑꯩꯒꯤ ꯕꯕꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯤꯅꯤ ꯍꯤ ꯑꯁꯤ ꯌꯥꯡꯁꯨ ꯌꯥꯡꯕꯅꯤ ꯑꯗꯨꯒ ꯃꯄꯥꯡꯒꯟꯁꯨ ꯑꯗꯨꯃꯛ ꯀꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯂꯤꯐ ꯍꯤ ꯑꯁꯤ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯂꯤꯐ ꯏꯔꯤꯛꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯁꯨ ꯍꯤꯁꯤꯗ ꯀꯥꯈꯠꯇꯨꯅ ꯍꯤꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯦꯡꯂꯤ ꯂꯤꯐ ꯏꯔꯤꯛꯁꯟꯅ ꯍꯤꯁꯤ ꯌꯦꯡꯕꯗ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯅꯪꯅꯁꯨ ꯍꯤꯁꯤ ꯄꯥꯝꯕ ꯐꯥꯎꯕꯗ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯁꯤꯒꯤ ꯍꯤꯁꯤ ꯅꯠꯇꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯍꯤ ꯑꯁꯤꯅꯤ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯍꯦꯔꯜꯅ ꯍꯥꯏꯔꯤꯕ ꯍꯤꯁꯤꯗꯤ ꯅꯤꯡꯊꯧꯅ ꯇꯣꯡꯒꯗꯕ ꯍꯤ ꯑꯗꯨꯅꯤ ꯂꯤꯐ ꯏꯔꯤꯛꯁꯟꯅ ꯍꯤ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯃꯁꯤ ꯇꯣꯡꯒꯦ ꯍꯥꯏꯔꯕꯗꯤ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯤꯖꯥꯎ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯗꯦꯟꯃꯥꯔꯛꯀꯤ ꯅꯤꯡꯊꯧ ꯀꯅꯨꯠꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯦꯔꯜꯅ ꯍꯥꯏꯔꯤꯕ ꯍꯤꯖꯥꯎ ꯑꯁꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯣꯂꯥꯐ ꯍꯦꯔꯜꯁꯟꯁꯨ ꯅꯤꯡꯊꯧ ꯀꯅꯨꯠꯇ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯇꯦꯒꯠꯇ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯩꯍꯧꯒꯗꯧꯔꯤꯕ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯕꯤꯈꯤꯕ ꯍꯦꯔꯜ ꯁꯤꯒꯠꯁꯟꯁꯤ ꯆꯪꯉꯛꯂꯤ ꯐ꯭ꯔꯦꯗꯤꯁꯅ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯇꯥꯕ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯑꯁꯥ ꯑꯃꯠꯇ ꯇꯧꯔꯨꯅꯨ ꯍꯦꯔꯜꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯅꯪꯅ ꯊꯥꯒꯠꯅꯤꯡꯗ꯭ꯔꯒꯁꯨ ꯀꯥꯏꯗꯦ ꯐ꯭ꯔꯦꯗꯤꯁꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯄꯥꯟꯗꯝꯁꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯦꯔꯜꯅ ꯀꯅꯥꯅ ꯀꯅꯥꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯒꯦ ꯍꯥꯏꯁꯤꯕꯨ ꯑꯩꯗꯤ ꯚꯥꯞ ꯇꯥꯗꯦ ꯍꯥꯏꯔꯤ ꯐ꯭ꯔꯦꯗꯤꯁꯅ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯔꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯑꯩ ꯅꯪꯕꯨ ꯍꯥꯠꯇꯣꯛꯍꯟꯕꯁꯨ ꯉꯝꯃꯤ ꯍꯥꯏꯔꯛꯂꯤ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯨꯒ ꯅꯪꯅ ꯑꯅꯤꯃꯛꯇꯨ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯊꯥ 5ꯃꯨꯛꯇꯤ ꯆꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯌꯥꯝꯕꯗ ꯎꯅꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯣꯡꯗꯣꯛꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯖꯜꯂꯛꯂꯤ ꯍꯦꯔꯜꯒꯤ ꯋꯥꯐꯝꯁꯤꯗ ꯐ꯭ꯔꯦꯗꯤꯁꯁꯨ ꯃꯃꯣꯟ ꯅꯣꯛꯆꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ
mayamba lip erection hoida khongchat asigi yaifamangon pinaba tholakli Fredis na hoji hithangpham sida tholaktuna mayamada nungsina kolaga aida dagi khongchat asi mai paknabagi damak mafam sida odinda bali ma katkani leaf na ai kaisu tawroi aina nakta amu halakini ekoi chakraba matung nang oina mafam sida section na leram machan Fredis na su mayambagi khajaida nungsina chupiduna amu konkre Herald su machimanawgi matausi momo nokna duma yengdu lei leaf erection na su Herald da machanupi puthokpirapagi damak thagatpa phongdokpo oina ingit tawnari hojik Fredis na makhoigi Greenland gi miyoi singsi mathang nungsibuari kaya saduna unakre kainaramdagi wahai kaya phongdokli Fredis su mayamsi unaramlaba matung mathwai nungaitana city romda amuk changakli Herald su mangondadi Fredis na kaimta haraktabisida mabungni nungsina hi si tongnabagi damak hi thangpham lomda changsankre masida Fredis na kauduna manakta changsallaga masada siriba lik ama piduna tha manga haibasi yam sangba matamni haramlaga changkre Herald su Fredis da yengjadu leori hojik leaf erection na thaugodoriba hi sida Herald hoyamadi miyoi kharasu tonggodori hojik hi sida Christian biking oiba miyoi ani mahana kakhalakli makhoi anina leaf hoigi miyoi singsiga khangnakre hojik hi sida tongnabagi damak Christian dharma chataba ariba biking khara masu lakliba luchingba gom kawani pasina Herald nangna hariba ni padu masira Herald na mane ekoi miyambu pugodoribisi mahangnani mamingna leaf erection kawani hairi gomna nangi baba Eric pudi akoina masak munna khangi mahaksu landa thawbada natana jahaz thawbada su maming leiba mini akoigi Ishwar Odin bu thamoi sengna ningjaba mini hojiksu mahak hanadagi ahongba amata leitriba natra haiduna hangli leaf erection na adomna aigi baba bu hanadagi khangi hairaga wahangdu hangbiriba karigino haijalakli hojik gom hariba ni pachana hi sida kakhatke tawbada Christian biking yawdu leramba sida Herald da Rajkumar Herald aidi makoi singsi yawrabadi hi sida punna tongminaba ngamoi hairakli Herald na hojik madugi sintok sinjin tawbagi matam amata leitre ikoida upai leite hi sida tongaudrabadi England tana iroiduna lakpa habsi oithoktabani hairamlaga Herald su hi sida kakhatkre leaf erection su kakhatkre gom amadi mahaki kangu singsu upai leitana hi sida aduma kakhalakli hojik mayam se hi sida tongkhalaba matung leaf erection na jingnaba leibadagi mahaki kangu da tungru ma pusalalakle aduga mayam sida mayam aina haibsi munna tabiyu aikhoi khudimak hi tongingaida isada khulai amata yawba yaroi tungru sida nasada yawriba khulai singdu hapchalu hairakli gom kawba ariba biking asina aidi isagi khulai si kanamta da sinaba pamde isada adum yawsa sanu hairakli leaf erection na khulai habasidi darkar oirakanda sinagadabani hi tongingaida khulai gi darkar oide mafam sida ikoi masen gi marakta eknaba amata su yawba natte Christian biking amana karigumba eknaba yawramagadi kamdauba hairakli leaf erection na adu orabsu aina khamgani haikre masidagi Herald na aigidi mafam sida eknaba amata leite aina jingnaba amata leite aduna khulai si tungru sida hapchanjare haiduna maki khulai si lokthokduna tungru sida hapchankre masidagi lanmi singsi mathang masagi khulai singsi loktholaga tungru sida loina hapchannarakli aroibada gom haribani pasi su upai leitabadagi khitang saurapna khulai ani madi masadagi satolaga tungru sida hapchankre adubu mabuklomda singjang macha amadi lona yeptuna leiri masidagi makhogi jahaz singsi England maikai pangnabagi damak Connecticut city si thadokre masidagi sinsi hongkhiduna England lomda lakre hojik London gi konung sida ningthau Ethelred yam kanna naduna leibadagi mahaki nupi atombi Rani Ima se lagli hojik Maharani Ima se Ethelred pu layeng biri ni pa sina pudu changakli ni pa sina hojik iningthau gi phibam si yam thina sokchalle adonga wari batai khara sanaraga khara kangkhatpa yabra yengbira mo hairi masidagi Rani Ima se Ethelred ki ka se da changakli hojik ka se da miyoi kaya amasu Ethelred pu sangnu leramni aduga laikhidraba nupi ahan gi macha Rajkumar Ekmunchu mapagi manakta phamduna lai khoramduna leramli imana hojik atopa miyoi singsi loina mapanda thohankhre aduga Ekmunbu hogalanduna mapuroiba Ethelred ki manakta phamthakre Ethelred na yam sonna biking singdu yam thuna mafam sida yawraklagani hairi imana aichu paw loina tare Ethelred na Senapati Godwin gi matengdagi aina biking singda haigada wafam khara chi sida iduna thamlabani masibu nangna makhoi laklaba kan makhoida paduna khangalu makhoidi Sanaralpagi wari si yam tapa pamani haidi maki nupi atombi Rani Imana aina biking sing aduga santi gi wari sanaduna ya sanaba si tawraroi aduna waron singche ingonda daka amata oidre haiduna chi si nakanda thangtokre Ethelred na aduri nangna pangthoke khalibasi hojik kari no haiduna hangli Rani Imana ai makhoiga fight tawgani aina angambi thakta honaduna biking sing aduga thengnana ba honnagani ai adongi chanapa Egmin bu Marcia da thaduna mateng amani hanba pami adongi ya thangaloinana Marcia gi ningthau Fiona da mateng lawruna bagidama Egmin bu thaba pami hairi Ethelred na Marcia gi Fiona di ai chanapa Egmin dagi London gi ningthau habadi England pumbagi ningthau asi mahakna munnaba soidana honarakani Rani Imana hoi mahakna
ꯂꯟꯗꯟꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯁꯤ ꯃꯨꯟꯅꯕꯕꯨꯗꯤ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯕꯥꯏꯀꯤꯡꯁꯤꯡꯅ ꯂꯩꯔꯤꯈꯩꯗꯤ ꯃꯍꯥꯛꯅ ꯃꯗꯨ ꯇꯧꯕ ꯉꯝꯃꯣꯏ ꯀꯣꯟꯅꯒꯤ ꯊꯕꯛꯇꯨꯅ ꯀꯣꯟꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤ ꯑꯦꯊꯦꯜꯔꯦꯗꯅ ꯅꯣꯔꯃꯦꯟꯗ꯭ꯔꯤꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯌꯥꯝꯕꯗꯨꯅ ꯀꯝꯗꯧꯕ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯉꯨꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯣꯏ ꯑꯦꯊꯦꯜꯔꯦꯗꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯩꯗꯤ ꯑꯁꯨꯛ ꯂꯨꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯣꯔꯦ ꯍꯥꯏꯗꯨꯅ ꯀꯞꯆꯔꯛꯂꯤ ꯔꯥꯅꯤ ꯏꯃꯥꯅ ꯑꯗꯣꯝꯅ ꯅꯣꯔꯃꯦꯟ ꯂꯩꯕꯥꯛꯀꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯑꯩꯕꯨ ꯅꯧꯅ ꯂꯨꯍꯣꯡꯕꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯗꯣꯝꯒꯤꯗꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯥꯏꯀꯤꯡꯁꯤꯡꯅ ꯏꯪꯂꯦꯟ ꯇꯝꯅ ꯂꯥꯛꯂꯤꯕ ꯖꯍꯥꯖꯁꯤꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯂꯤꯐ ꯏꯔꯦꯛꯁꯟꯗ ꯒꯣꯝ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯉꯁꯤꯒꯤ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯅꯪꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯅꯁꯥꯗ ꯑꯀꯤꯕ ꯐꯥꯎꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯤꯐꯅ ꯑꯩꯒꯤ ꯕꯕꯥꯅ ꯃꯇꯝ ꯆꯨꯞꯄꯗ ꯇꯥꯛꯄꯤ ꯅꯤꯄꯥ ꯍꯥꯏꯕꯁꯤꯗꯤ ꯁꯥꯐꯝ ꯂꯥꯏꯐꯝ ꯀꯌా ꯑꯃ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯣꯝꯅ ꯅꯪꯒꯤ ꯕꯕꯥꯗꯤ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯑꯃꯅꯤ ꯃꯈꯨꯠꯅ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯂꯤꯕ ꯅꯔꯦꯡꯒꯥ ꯑꯣꯏꯔꯤꯕ ꯍꯦꯔꯜꯒꯨꯝꯅ ꯍꯥꯏꯔꯛꯂꯤ ꯍꯦꯔꯜꯅ ꯑꯃꯨꯛ ꯅꯪꯒꯤ ꯕꯕꯥꯅ ꯒ꯭ꯔꯤꯟꯂꯦꯟꯗꯨꯗ ꯆꯠꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯤꯐꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯕꯕꯥ ꯃꯤ ꯍꯥꯠꯄꯗ ꯂꯝꯗꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯃꯛꯇ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯒꯣꯝꯅ ꯅꯪꯗꯤ ꯅꯈꯨꯠꯇ ꯃꯤ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯤꯐꯅ ꯍꯥꯠꯇ꯭ꯔꯤ ꯃꯔꯝ ꯆꯥꯔꯕꯗꯤ ꯍꯥꯠꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯒꯣꯝꯅ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯕꯁꯤ ꯈꯤꯇꯪꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯅꯤ ꯂꯤꯐꯅ ꯃꯤ ꯍꯥꯠꯄ ꯑꯃꯗꯤ ꯁꯥ ꯍꯥꯠꯄ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯛꯂꯤ ꯒꯣꯝꯅ ꯃꯤ ꯍꯥꯠꯄꯗꯤ ꯁꯥꯒ ꯃꯥꯟꯅꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯁꯤꯍꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯍꯜꯂꯒ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯤ ꯂꯤꯐꯅ ꯑꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯁꯑꯣꯝꯁꯨ ꯇꯧꯏ ꯀꯩꯅꯣ ꯂꯤꯐꯀꯤ ꯄꯥꯎꯈꯨꯝꯁꯤꯗ ꯍꯦꯔꯜꯁꯨ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯟꯗꯟ ꯁꯤꯇꯤꯁꯤꯗ ꯅꯤꯡꯊꯧ ꯑꯦꯊꯦꯜꯔꯦꯗꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯁꯦꯅꯥꯄꯇꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯒꯣꯗꯋꯤꯟꯁꯤ ꯃꯐꯝꯁꯤꯗ ꯐꯤꯡꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯏꯃꯥꯒ ꯎꯅꯈ꯭ꯔꯦ ꯒꯣꯗꯋꯤꯟꯅ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯑꯔꯤꯕ ꯂꯟꯗꯟꯒꯤ ꯀꯣꯅꯨꯡꯁꯤꯗ ꯄꯣꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯏꯃꯥꯅ ꯂꯟꯗꯟꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝ ꯍꯥꯏꯔꯒꯗꯤ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯝꯕ ꯁꯤꯇꯤꯕꯨ ꯂꯩꯔꯤꯕꯒꯦ ꯃꯐꯝꯁꯤ ꯔꯣꯝꯁꯤꯡꯅ ꯈꯟꯀꯠꯂꯝꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯛ ꯃꯐꯝ ꯆꯥꯕ ꯃꯐꯝꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯡꯍꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯑꯩꯗꯤ ꯉꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯒꯣꯗꯋꯤꯟꯅ ꯃꯐꯝꯁꯤ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯅ ꯖꯒꯥ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯍꯥꯏꯅꯕꯗꯒꯤ ꯃꯌꯥꯝꯅ ꯆꯪꯅꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯏꯃꯥꯅ ꯒꯣꯗꯋꯤꯟ ꯊꯋꯥꯏꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯗ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯉꯝꯁꯨ ꯉꯝꯃꯣꯏ ꯍꯟꯇꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯑꯋꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯄ ꯕꯥꯏꯀꯤꯡꯁꯤꯡꯅꯅꯤ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯇꯥꯍꯟꯕ ꯉꯝꯃꯤ ꯍꯥꯏꯔꯤ ꯒꯣꯗꯋꯤꯟꯅ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕ ꯏꯊꯧꯁꯤꯅ ꯀꯔꯤꯅꯣ ꯑꯗꯣꯝꯅ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯤ ꯏꯃꯥꯅ ꯑꯩ ꯑꯦꯒꯃꯤꯟꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯃ ꯄꯨꯗꯨꯅ ꯃꯥꯔꯁꯤꯌꯥꯗ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯔꯝꯗꯤ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯐꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯅꯕꯒꯤꯗꯃꯛ ꯒꯣꯗꯋꯤꯟꯅ ꯃꯥꯔꯁꯤꯌꯥꯒꯤ ꯁ꯭ꯇꯨꯌꯥꯅꯥꯅꯗꯤ ꯋꯥꯐꯝꯁꯤ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯏꯃꯥꯅ ꯑꯗꯨꯅꯕꯨ ꯑꯦꯒꯃꯨꯟꯒ ꯂꯣꯏꯅꯅ ꯅꯪꯁꯨ ꯌꯥꯎꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯅ ꯑꯉꯥꯡ ꯑꯣꯏꯕꯗꯒꯤ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯩꯅ ꯊꯥꯖꯩ ꯍꯥꯏꯔꯤ ꯒꯣꯗꯋꯤꯟꯅ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯁꯨꯡꯄꯥꯝ ꯄꯥꯝꯈꯤꯗꯕꯅꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯗꯤ ꯇꯣꯛꯈꯣ ꯃꯐꯝꯁꯤꯗ ꯑꯩ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯒ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩ ꯑꯣꯏꯅ ꯈꯟꯕꯤꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯏꯃꯥꯅ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯈꯔꯗꯤ ꯄꯥꯝꯗꯅ ꯑꯗꯨꯃꯛ ꯇꯧꯕ ꯇꯥꯕꯅꯤ ꯍꯟꯇꯛ ꯂꯥꯛꯀꯗꯧꯔꯤꯕ ꯕꯥꯏꯀꯤꯡꯁꯤꯡꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯥꯔꯁꯤꯌꯥ ꯌꯥꯎꯗꯅ ꯂꯟꯗꯟꯁꯨ ꯃꯥꯏꯊꯤꯒꯅꯤ ꯂꯟꯗꯟ ꯃꯥꯏꯊꯤꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯒꯣꯗꯋꯤꯟꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯌꯥꯊꯪꯁꯤ ꯏꯟꯗꯨꯅ ꯃꯥꯔꯁꯤꯌꯥ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯁꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯏꯃꯥꯅ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯗꯨꯅ ꯃꯥꯔꯁꯤꯌꯥ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯊꯤꯟꯕ ꯊꯣꯛꯂꯛꯂꯤ ꯏꯃꯥꯅ ꯑꯦꯒꯃꯨꯟꯗ ꯃꯥꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧ ꯁ꯭ꯇꯨꯌꯦꯅꯥꯗ ꯍꯥꯏꯌꯨ ꯌꯥꯊꯪꯁꯤ ꯅꯤꯡꯊꯧ ꯑꯦꯊꯦꯜꯔꯦꯗꯀꯤ ꯌꯥꯊꯪꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯑꯦꯒꯃꯨꯟꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯈꯔ ꯌꯥꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯏꯃꯥꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯅꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨꯗꯃꯛ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯑꯦꯒꯃꯨꯟꯅ ꯋꯥꯐꯝꯁꯤ ꯃꯍꯥꯛꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯅꯥꯀꯟꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯒꯣꯗꯋꯤꯟꯅ ꯔꯥꯖꯀꯨꯃꯥꯔ ꯅꯪꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯖꯜꯂꯨꯅꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯊꯧ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯕꯕꯥ ꯅꯤꯡꯊꯧ ꯑꯦꯊꯦꯜꯔꯦꯗꯀꯤ ꯄꯥꯎ ꯑꯃ ꯃꯥꯔꯁꯤꯌꯥꯗ ꯇꯝꯂꯨꯕ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯔꯛꯂꯤ ꯏꯃꯥꯅꯁꯨ ꯒꯣꯗꯋꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯒꯃꯨꯟꯕꯨ ꯁꯒꯣꯜꯁꯤꯗ ꯀꯥꯈꯠꯍꯟꯈ꯭ꯔꯦ ꯑꯦꯒꯃꯨꯟꯅ ꯁꯒꯣꯜꯁꯤꯗ ꯇꯣꯡꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯏꯃꯥꯗ ꯑꯩꯅ ꯃꯥꯔꯁꯤꯌꯥꯗꯒꯤ ꯍꯜꯂꯛꯄꯗꯗꯤ ꯑꯩꯒꯤ ꯕꯕꯥꯗꯤ ꯂꯩꯔꯝꯃꯔꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ ꯏꯃꯥꯅ ꯅꯠꯇꯦ ꯅꯪꯅ ꯃꯥꯔꯁꯤꯌꯥꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯅꯪꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯗ ꯊꯕꯛ ꯑꯁꯤ ꯃꯥꯏꯊꯤꯗꯨꯅ ꯂꯥꯛꯂꯕꯗꯤ ꯃꯐꯝꯁꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯒꯣꯗꯋꯤꯟꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤ ꯈꯔꯒ ꯃꯥꯔꯁꯤꯌꯥ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯇꯝꯅ ꯂꯥꯛꯂꯤꯕ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯖꯍꯥꯖꯁꯤꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤꯒꯤꯗꯃꯛ
मरुओइबा मी खरा पुनसन्दुना निंगथौ कनुटका ही मनुंगसिदा इंग्लैंड की मेप पुथोक्तुना प्लान खरा तौरी मसिदा ओलाफ हेरल्सनना लंदन की याम इंपोर्टेंट ओइदिबा पोटसी मसिगी थोंगसिनी करिंगबा लंदन सिटी सिदा अटैक तौरक्पा मतमदा थोंगसिगी मतेंगदगी मियोय कया अमदी चेनखिबा यारिबनी निपांगना अदोरबदे अखोइना लानफमसिदा थोंगसि हाना थुदेकपा मा दरकार ओय हारगली ओलाफना मदु यारोय हंतकी लानफमसिददी लान असि थोंग असिदगी हाना चंगनबा तौगदबनी ममांगी लानफमसिंगदा बाइकिंगसिंगना अमुक्ता तौखिद्रबा मओंगदा नाकनसिदगी हाना चंगसनबा तौगदबनी हाइरी मीटिंगसिदा हेरल्सु चंगसलक्तुना ममांगी लानफमसिंगदा नाकनसिदगी चंगद्रिबसि जगा असि पाथी कोमथी ngaktani aduna lamang asi phawda khudong chadaba nangani hairi olafna aduna bo handaki lanchide aina nakan asidagi tau hairibasini maramdi England gi ningthau Ethelred nasu nakan asidagi tau lan torokani habsi thajadabani hairi kanuna nangdi wafam du kamaina khangibano haiduna hangli Olaf Haraldssonna madugi maramna aina matam ama Ethelred ki manakta leiringai pathi komthi leiriba nakan sidagi lan torokani habasi oithoktabani haiduna mangonda thajahalambani hairi मखोइना मीटिंग तौदुन लेरिंग तंजा सिदा मखोइगी बेंगुल असि खोंगले मयामना लैथोक्तुन येंगलबदसु मखोइगी जहाज मयाम सि नोंगले नुंगसिना थत्तुन लेरमले मखोइ नोंगले नुंगसिन नंगदोरे हाबसि लोइना खंगनरे सोमदा लीफ इरेक्शन गी एसिजु हेरल बुकानुट की मनाक्ता थममलगा मांग थाना अदमक थौदुन लागले मखोइदि होजिक नोंगले नुंगसि असि नक्सलकपगी नोंग हैथबजु होरगले तंजा सिदा ही सिदा तोंगलिबा गोम कौबा अरिबा बाइकिंग कांगु सिंगसिना क्रिश्चियन बाइकिंग अमनि सिदा खनबा होरगली मखोइ मसेंसि हुजिक उंखनरकपदगी लीफ इरेक्शन नसु खामजंदुना मखोइ खोंचसी नोंगले नुसिना लरिबा माइकाई सिदा अदमक मखा ताखरे मसिदगी सेंसि होंखिदुना केटेगल लोमदा मु लाखरे हुजिक केटेगट की रानी एस्ट्रुड हाकोना फ्रेडिसपु मफमसिगी मार्केट सिदा पुदुना थोलगली फ्रेडिसना मयामगी खोंचतु माइ पाकनबगी दमक लाई खोरमनबा पोचै खरा येंगबा थोलगली पोट योलिबा नुपीसिना उना साबा मूर्ति मचा अमा पुथोक्तुना मसि ओप्सला हारिबा मफमदुदा हौबा सेंगलबा उना साबा मूर्तिनी फ्रेडिसु मूर्तिसि पाइजदुना लैदी लैनिंगलगा पैसा यावदबदगी पोट योलिबा नुपीसिदा अइगोंदा होजिक पैसादि अमता यावदे हायरगली नुपीसिना पैसा नत्रबसु अदोंगी खुदांगदा सिरिबदु पिरकपा याय हायरि फ्रेडिसना मसिबुदि पिनिंगदबदगी मंगक्समदा सिरिबा लिक असि मसिदि यागदरा हायदुना हंगली नुपीसिनासु यानि हायदुना लिक असिगा ओनाखरे मसिदगी पोट असि लैरबा मतुंग हेकोनगा एस फ्रेडिसकसि वारी सादुना मार्केटसिदा सुम कोइथोरगली हेकोनना फ्रेडिस नंग असि मफमसिदा मखन मखन की मियोय कया अमा थेंगनगनी केटेगट सिटी असि नॉर्वे की ख्वाइदगी चाखोटपा मफमनी फ्रेडिसना मफमसिदा मी मखन मखन मयाम लाकपसिदा अदोमददी खुदोंग थीबगदी नंगदबरा हायदुना हंगली हाकोन आइगी सक्सिदा येंगो फ्रेडिस आइगी इबो अदु अफ्रीका की याम चावबा सागै अमगी मीनी आइगी पपुगा बोबोकदु अलेक्जेंड्रिया कौबा मियोय अमना यामना नुंगसिबदगी मफमसिदा पुदुन लाखिबनी मफमसिदा आइगी बाबाबु मु पोखि अफाव वारियर अमसु ओइरमकी मतुंगदा बाबाना आई मुक पोक्तुना ngasidi mafamsigi rule si aina chalairibani punsida oithokba haiba amata leitabani akoigi budi sinabu khanba hairagadi khudimak oithokpani hairi masiregi sinchi khangong hongkiduna Fredisna mahakna ngasai lairakhiba murti adu mayambagi damak lai khoramduna murti si maida lokthokduna lai sonduna leiri tanjasida hekona muk changaktuna Fredis nangi thamoina thajaba thamliba adu aina ubada nangna hakchana pukning dupchana thajabadu ui isona su nangi na pause tabiduna नंगी नयाम्बा अमदी नंगी मरुम पांगसिंगी मतेंग सोइदना पांगनी फ्रेडिसना आइनासु थाजै इसोरना मखोइगी मतेंग सोइदना पांगनी हाइजरी हेकोना फ्रेडिसना मूर्ति अमा मै थारिबसि येंगदुना मतम अमा आइगी इपुरोइबादु लम कयादा कोइथोकपा चतखि मदुदा मखोइगी जहाजतु क्रिश्चियन लाइनिंग चतपा खरना खामखि आइगी इपुरोइबादुदि अखोइगी धर्मदा याम लुपचबनी सेंगना हारबदा फ्रेडिस नंगुमना अखोइगी धर्मसिदा याम लुपचबनी मदुदगी क्रिश्चियन कांगुसिंग अदुना इपुरोइबा अमदी माकी कांगुदु अरीबा लाइनिंग लाइसोंसिंग चटले खंगबदगी धर्म होंतोकनबा मखोइना हाइकी मदुदा आइगी इपुरोइबना याखिदे मदुदगी मिनुंगसि खंगदना क्रिश्चियन सिंग अदुना आइगी इपुरोइबाबु मयामदुगी ममांगदा हिंगना मई थाखि क्रिश्चियन सिंग अदुना खलिबसि मदु उरगा अतैदुना कीदुना लेमहौरिबा मियोय खरदु क्रिश्चियन धर्मदा चंगकनि हाइना खल्लुबनी अदुबु मदुगी ओना तेनबदा लाखरे मियोय अमतना मखोइगी क्रिश्चियन धर्म अदुदा ओलो हाइबा यादबदगी मखोइ लोइना मई थाखि फ्रेडिसु हाकोनगी वारिसिदा थवाइ नुंगाइतदुना अदोमना आइबु ngaꯛꯄꯤꯌꯨ ꯑꯩꯒꯤ ꯂꯥꯏ ꯈꯣꯔꯝꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯍꯧꯈ꯭ꯔꯕ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯍꯜꯂꯦ ꯍꯥꯏꯔꯤ ꯍꯥꯀꯣꯟꯅ ꯐ꯭ꯔꯦꯗꯤꯁ ꯍꯧꯖꯤꯛꯇꯤ ꯁꯪꯁꯥꯔ ꯑꯁꯤ ꯑꯑꯣꯟꯕ ꯂꯥꯛꯂꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯁꯥꯁꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯉꯛꯄ ꯌꯥꯏ ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯛꯁꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯥꯔꯁꯤꯌꯥꯗ ꯆꯠꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯒ ꯁꯦꯅꯥꯄꯇꯤ ꯒꯣꯗꯋꯤꯟꯒꯒꯤ ꯀꯥꯡꯕꯨꯁꯤ ꯖꯒꯥ ꯑꯃꯗ ꯄꯟꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯗ ꯃꯊꯧꯅꯥ ꯍꯥꯞꯄ ꯑꯣꯏꯅ
ꯁꯦꯅꯥꯄꯇꯤ ꯒꯣꯗꯋꯤꯟꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯏꯪꯂꯦꯟ ꯇꯝꯅ ꯂꯥꯛꯂꯤꯕ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯖꯍꯥꯖꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯥꯟꯊꯣꯔꯛꯇꯨꯅ ꯃꯤꯑꯣꯏ ꯈꯔ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯤ꯫ ꯍꯦꯔꯜꯁꯨ ꯉꯁꯥꯏ ꯃꯤꯇꯤꯡ ꯌꯥꯎꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯀꯅꯨꯠꯀꯤ ꯖꯍꯥꯖꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯣꯡꯉꯛꯈꯤꯕ ꯂꯤꯐ ꯏꯔꯤꯛꯁꯟꯅ ꯊꯧꯕ ꯖꯍꯥꯖ ꯑꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗ ꯑꯣꯂꯥꯐ ꯍꯦꯔꯜꯁꯟꯅ ꯀꯔꯦꯝꯅꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯈꯤꯕ ꯒ꯭ꯔꯤꯟꯂꯦꯟ ꯃꯆꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯎꯈꯤꯗ꯭ꯔꯦ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯗ ꯌꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯄꯣꯛꯃꯤꯟꯅꯗꯕ ꯃꯌꯥꯝꯕ ꯑꯣꯂꯥꯐ ꯍꯦꯔꯜꯁꯟꯗ ꯅꯪꯁꯤ ꯆꯒꯠ ꯆꯒꯠ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯗꯨꯕꯨ ꯅꯁꯥꯗꯨ ꯆꯣꯛꯊꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯑꯣꯂꯥꯐꯁꯨ ꯍꯦꯔꯜꯅ ꯊꯥꯖꯈꯤꯕ ꯒ꯭ꯔꯤꯟꯂꯦꯟ ꯃꯆꯥ ꯂꯤꯐ ꯏꯔꯤꯛꯁꯟꯒꯤ ꯍꯤ ꯑꯗꯨ ꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯍꯤꯁꯤꯗ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯦꯔꯜꯗꯤ ꯃꯍꯥꯛꯅ ꯇꯣꯡꯉꯛꯈꯤꯕ ꯍꯤꯗꯨ ꯃꯥꯡꯈꯤꯕꯗꯒꯤ ꯅꯤꯡꯊꯧ ꯀꯅꯨꯠꯀꯤ ꯍꯤꯁꯤꯗ ꯑꯗꯨꯃꯛ ꯇꯣꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗ ꯗꯦꯟꯃꯥꯔꯛꯀꯤ ꯅꯤꯡꯊꯧ ꯀꯅꯨꯠ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯅꯪꯅ ꯒ꯭ꯔꯤꯟꯂꯦꯟ ꯃꯆꯥꯗꯨꯗ ꯑꯗꯨ ꯌꯥꯝ ꯊꯥꯖꯔꯨꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯔꯜꯅ ꯑꯩꯁꯨ ꯈꯪꯗꯦ, ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯅꯨꯠꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯐꯝꯁꯤ ꯌꯧꯔꯛꯄ ꯉꯝꯂꯤꯕꯁꯤ ꯊꯧꯅꯥ ꯈꯛꯇꯅꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯍꯦꯔꯜꯅ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨ ꯈꯗꯥꯡꯗ ꯈꯛꯇ ꯐꯕꯁꯨ ꯅꯠꯇꯦ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯨꯕꯒꯤꯁꯨ ꯅꯠꯇꯦ꯫ ꯃꯉꯣꯟꯗ ꯑꯩꯅ ꯃꯤ ꯑꯇꯣꯞꯄꯗ ꯎꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯏ꯫ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯒꯨꯟ ꯑꯗꯨ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ, ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯕ ꯒꯨꯟꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟ ꯍꯣꯏꯁꯤ ꯃꯥꯔꯁꯤꯌꯥ ꯌꯧꯁꯜꯂꯛꯇꯨꯅ ꯃꯥꯔꯁꯤꯌꯥꯕꯨ ꯁꯥꯁꯟ ꯇꯧꯔꯤꯕ ꯁꯇ꯭ꯔꯤꯌꯣꯅꯥ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯒ ꯎꯅꯈ꯭ꯔꯦ꯫ ꯁꯇ꯭ꯔꯤꯌꯣꯅꯥꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣꯝꯒꯤ ꯕꯕꯥꯗ ꯇꯝꯃꯨ, ꯑꯩꯅ ꯂꯥꯟꯃꯤ 5,000 ꯑꯃꯒ ꯁꯒꯣꯜ 1,000 ꯑꯩꯅ ꯄꯤꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯑꯩꯅ ꯂꯟꯗꯟꯗ ꯗꯥꯏꯔꯦꯛ ꯊꯥꯔꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯒꯃꯨꯟꯅ ꯂꯥꯟ ꯌꯥꯎꯕ ꯂꯥꯛꯂꯒ ꯂꯟꯗꯟ ꯌꯧꯅ ꯊꯥꯔꯛꯑꯣꯏꯗꯣꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯁꯇ꯭ꯔꯤꯌꯣꯅꯥꯅ ꯑꯩꯈꯣꯏꯗꯤ ꯚꯥꯏꯀꯤꯡꯁꯤꯡ ꯑꯗꯨꯒ ꯆꯍꯤ 200 ꯍꯦꯟꯅ ꯂꯥꯟꯊꯦꯡꯅꯔꯕꯅꯤ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯈꯪꯍꯧꯔꯕꯅꯤ꯫ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯀꯅꯨꯠꯅ ꯂꯨꯆꯤꯡꯕ ꯚꯥꯏꯀꯤꯡꯁꯤꯡ ꯑꯁꯤꯁꯨ ꯅꯈꯣꯏꯒꯤ ꯂꯟꯗꯟꯗ ꯈꯛꯇ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯂꯟꯗꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯇꯧꯔꯛꯀꯅꯤ꯫ ꯑꯦꯒꯃꯨꯟꯅ ꯔꯥꯅꯤ ꯏꯪꯃꯥꯅꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯍꯧꯗꯦ, ꯃꯍꯥꯛꯅꯗꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯍꯧꯏ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧ ꯑꯦꯊꯦꯂꯦꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯒꯃꯨꯟꯅ ꯃꯄꯥꯒꯤ ꯃꯃꯤꯡꯕꯨꯗꯤ ꯄꯜꯂꯛꯇꯕꯤꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯄꯜꯂꯛꯄ ꯑꯁꯤꯗ ꯑꯦꯁꯇ꯭ꯔꯣꯏꯅꯥꯁꯨ ꯉꯛꯇꯨꯅ ꯀꯔꯤ ꯔꯥꯅꯤ ꯏꯃꯥ ꯍꯥꯏꯕ, ꯅꯪꯒꯤ ꯕꯕꯥ ꯑꯦꯊꯦꯜꯔꯦꯠ ꯃꯁꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯒꯣꯗꯋꯤꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯃꯁꯥ ꯀꯔꯤꯁꯨ ꯇꯧꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯁꯨ ꯃꯊꯧꯅꯥ ꯂꯩꯕꯤ ꯅꯣꯔꯃꯦꯟ ꯂꯩꯕꯥꯛꯀꯤ ꯅꯤꯡꯉꯣꯜ ꯑꯃꯅꯤ꯫ ꯃꯥꯔꯁꯤꯌꯥꯒꯤ ꯑꯦꯁꯇ꯭ꯔꯣꯏꯅꯥꯅ ꯃꯤ ꯎꯁꯤꯠꯇꯕꯤꯗ ꯒꯣꯗꯋꯤꯟꯗ ꯅꯪꯒꯤ ꯅꯃꯤꯡ ꯒꯣꯗꯋꯤꯟ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯤꯁꯤꯗꯨ ꯑꯩꯅ ꯇꯥꯕꯗ ꯃꯑꯣꯡ ꯇꯥꯗꯅ ꯁꯤꯈꯤ ꯍꯥꯏ, ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤ ꯎꯁꯤꯠꯇꯅ ꯍꯥꯏꯖꯜꯂꯛꯂꯤ꯫ ꯒꯣꯗꯋꯤꯟꯁꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ ꯑꯩꯒꯤ ꯕꯕꯥꯒ ꯅꯠꯇꯦ, ꯑꯩꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯦꯒꯃꯨꯟꯅ ꯑꯃꯨꯛ ꯑꯩꯒꯤ ꯕꯕꯥ ꯅꯤꯡꯊꯧ ꯑꯦꯊꯦꯜꯔꯦꯠꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯔꯁꯤꯌꯥꯒꯤ ꯑꯦꯁꯇ꯭ꯔꯣꯏꯅꯥꯅ ꯊꯧꯋꯥ ꯁꯥꯗꯅ ꯑꯗꯨꯃꯛ ꯑꯣ ꯅꯣꯏꯅꯗꯤ ꯑꯗꯨꯝꯅ ꯈꯟꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯟꯗꯦ, ꯑꯩꯅ ꯈꯟꯕꯗ ꯅꯪꯒꯤ ꯕꯕꯥꯗ ꯍꯧꯖꯤꯛ ꯂꯥꯂꯣꯡ ꯑꯃꯠꯇ ꯂꯩꯇꯦ ꯈꯜꯂꯤ꯫ ꯅꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯇꯥꯛꯄꯗ ꯅꯤꯡꯊꯧꯒꯤ ꯄ꯭ꯂꯥꯟ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯉꯤ꯫ ꯍꯧꯖꯤꯛ ꯂꯟꯗꯟ ꯁꯤꯇꯤ ꯑꯗꯨ ꯉꯥꯛꯅꯕ ꯇꯧꯔꯤꯕꯁꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ, ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯅꯪ, ꯑꯃꯗꯤ ꯃꯃꯥꯡꯉꯩꯗꯒꯤ ꯃꯄꯥꯒꯤ ꯃꯤꯡꯆꯠ ꯊꯤꯗꯨꯅ ꯂꯥꯛꯂꯕ ꯁꯦꯅꯥꯄꯇꯤ ꯒꯣꯗꯋꯤꯟ, ꯅꯈꯣꯏ ꯑꯍꯨꯝꯅ ꯅꯠꯇ꯭ꯔꯥ? ꯑꯦꯁꯇ꯭ꯔꯣꯏꯅꯥꯅ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ, ꯅꯪꯒꯤ ꯐꯤꯔꯦꯞꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯪ ꯂꯥꯟꯐꯝꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯛꯑꯅꯨ, ꯑꯗꯨꯕꯨ ꯅꯪꯒꯤ ꯉꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯩꯅ ꯂꯟꯗꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯕ ꯀꯥꯟ, ꯏꯪꯂꯦꯟ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯕ ꯀꯥꯟ, ꯃꯇꯝꯗꯨꯗ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯛꯀꯅꯤ꯫ ꯉꯁꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯋꯥꯐꯝꯕꯨ ꯂꯥꯏꯅ ꯀꯛꯊꯠꯂꯛꯄꯒꯤꯗꯃꯛ ꯋꯥꯐꯝꯁꯤꯗ ꯑꯦꯁꯇ꯭ꯔꯣꯏꯅꯥꯁꯨ ꯈꯤꯇꯪ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯒꯤ ꯄꯣꯛꯇꯕ ꯏꯃꯥꯗꯨꯗ ꯇꯝꯃꯨ, ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯗꯨꯗ ꯃꯥꯔꯁꯤꯌꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯕꯕꯥ ꯑꯃꯗꯤ ꯏꯃꯥꯗ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯕꯦꯚꯥꯔ ꯑꯃ ꯎꯠꯂꯛꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯂꯤꯐ ꯏꯔꯤꯛꯁꯟ ꯍꯣꯏꯒꯤ ꯍꯤꯁꯤꯗ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯍꯤꯁꯤ ꯇꯣꯈꯥꯏ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯑꯀꯣꯏꯕꯗ ꯑꯇꯣꯞꯄ ꯍꯤ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯁꯨ ꯂꯥꯏ ꯁꯣꯟꯗꯨꯅ ꯍꯤꯁꯤ ꯑꯗꯨꯃꯛ ꯃꯥꯡꯂꯣꯝꯗ ꯆꯪꯁꯜꯂꯤ꯫ ꯂꯤꯐ ꯏꯔꯤꯛꯁꯟꯅꯗꯤ ꯃꯊꯛꯇ ꯌꯦꯡꯈꯠꯄꯗ ꯎꯆꯦꯛ ꯈꯔ ꯄꯥꯏꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ, ꯃꯍꯥꯛꯅꯗꯤ ꯀꯪꯐꯥꯟ ꯅꯛꯁꯜꯂꯛꯑꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯈ꯭ꯔꯦ꯫ ꯃꯁꯤꯗ ꯒꯣꯝ ꯀꯧꯕ ꯑꯔꯤꯕ ꯚꯥꯏꯀꯤꯡ ꯅꯤꯄꯥ ꯑꯁꯤꯅ ꯂꯤꯐꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯃꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯥ? ꯅꯪ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯏꯪꯂꯦꯟꯁꯨ ꯆꯠꯇ꯭ꯔꯤ ꯈꯪꯉꯤ, ꯑꯗꯨꯅꯅꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯣꯔꯦ ꯍꯥꯏꯔꯤ꯫ ꯂꯤꯐꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯡꯕ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯒꯣꯝꯅ ꯌꯥꯝ ꯁꯥꯎꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯗꯕꯅꯤ, ꯃꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯤ, ꯈꯨꯗꯤꯡꯃꯛꯁꯤ ꯅꯪꯒꯤ ꯅꯔꯥꯟꯅꯤ꯫ ꯍꯤ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯆꯠꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ, ꯃꯁꯤꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯁꯥꯎꯔꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡ ꯑꯃꯅ ꯒꯣꯝꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯖꯜꯂꯛꯂꯤ꯫ ꯒꯣꯝꯁꯨ ꯌꯥꯝ ꯁꯥꯎꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤꯕ? ꯅꯆꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯌꯨ ꯍꯥꯏꯔꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯚꯥꯏꯀꯤꯡ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯆꯤꯟꯗꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯤ,
ꯀꯤꯒꯟꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯣꯛꯂꯣ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯒꯣꯝꯁꯨ ꯌꯥꯝ ꯁꯥꯎꯅ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯥꯏꯀꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯁꯤꯗ ꯂꯤꯞꯅ ꯈꯥꯝꯗꯨꯅ ꯑꯗꯨꯗꯤ ꯒꯣꯝ ꯅꯪꯁꯨ ꯍꯥꯏꯌꯨ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯃꯥꯛꯅꯔꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯔꯝꯅ ꯈꯪꯉꯤꯕꯅꯣ ꯍꯥꯏꯔꯤ꯫ ꯒꯣꯝꯅ ꯃꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯁꯪꯁꯪꯅ ꯂꯩꯔꯕꯁꯤꯗꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯀꯣꯏꯕꯁꯤꯗ ꯂꯝ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯤꯗꯤ ꯍꯥꯏꯔꯤ꯫ ꯂꯤꯐꯅ ꯃꯗꯨꯗꯤ ꯅꯪꯒ ꯑꯩꯒ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯁꯔꯒꯁꯤꯅ ꯇꯥꯛꯂꯤ ꯑꯩꯈꯣꯏ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯆꯪꯁꯜꯂꯤ ꯍꯥꯏꯗꯨꯅ꯫ ꯏꯁꯤꯡ ꯃꯄꯥꯟꯗ ꯆꯥꯛꯇꯥꯕ ꯎꯆꯦꯛ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯔꯤ, ꯃꯁꯤꯅ ꯇꯥꯛꯂꯤ ꯀꯪꯐꯥꯟ ꯑꯅꯛꯄꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ꯫ ꯒꯣꯝꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯤ ꯑꯇꯩꯁꯤꯡꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ, ꯃꯈꯣꯏ ꯑꯃꯠꯇ ꯎꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯤꯐꯅ ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯇꯩ ꯍꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯗꯥꯏꯇ ꯑꯃꯠꯇ ꯅꯠꯇꯦ, ꯍꯧꯖꯤꯛ ꯅꯪ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯁꯤ ꯑꯩꯒꯤ ꯗꯥꯏꯇꯅꯤ, ꯑꯇꯩ ꯍꯤꯁꯤꯡꯗꯨ ꯑꯣꯏꯅ ꯃꯥꯡꯉꯝꯕꯁꯨ ꯌꯥꯏ, ꯃꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯥꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯁꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯇ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕꯗꯨ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯥꯏꯀꯤꯡ ꯑꯃꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯒꯣꯝꯁꯨ ꯏ ꯀꯥꯕ ꯍꯦꯟꯀꯠꯂꯛꯇꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯣꯟꯅ ꯌꯦꯞꯄꯛꯈꯤꯕ ꯁꯤꯡꯖꯪ ꯑꯁꯤꯅ ꯅꯤꯄꯥ ꯑꯁꯤ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯍꯤꯁꯤꯗ ꯌꯥꯎꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯁꯤ ꯄꯥꯄꯤ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯁꯤꯡꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯍꯤꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯩꯅ ꯑꯣꯏꯔꯕꯅꯤ, ꯑꯩꯒꯤ ꯀꯥꯡꯕꯨꯁꯤꯡ ꯅꯁꯥ ꯅꯁꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯣꯏꯅ ꯄꯥꯏꯅꯔꯣ ꯍꯥꯏꯈ꯭ꯔꯦ꯫ ꯂꯤꯐ ꯏꯔꯤꯛꯁꯟꯁꯨ ꯆꯦꯟꯁꯟꯗꯨꯅ ꯃꯌꯥꯝꯅ ꯈꯟꯅꯒꯗꯒꯤ ꯇꯧꯔꯤꯕꯁꯤ ꯈꯥꯝꯇꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯒꯣꯝꯅ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯃꯆꯥ, ꯅꯪꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯉꯝꯒꯗꯣꯔꯤꯕ, ꯅꯪ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯒꯗꯣꯔꯤꯕ꯭ꯔꯥ, ꯑꯩꯗꯤ ꯅꯪꯅ ꯌꯥꯝ ꯍꯥꯠꯈꯤꯕ ꯁꯑꯣꯝꯗꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯁꯨ ꯕꯥꯏꯀꯤꯡ ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯑꯩ ꯍꯥꯠꯄ ꯉꯝꯕꯒꯤ ꯅꯊꯧꯅꯥꯗꯁꯨ ꯂꯩꯇꯦ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯤ꯫ ꯂꯤꯐ ꯏꯔꯤꯛꯁꯟꯅ ꯑꯩꯅ ꯍꯥꯠꯈꯤꯕ ꯁꯑꯣꯝꯁꯤꯡꯗꯨꯁꯨ ꯁꯤꯔꯝꯗꯥꯏꯗ ꯅꯪꯗꯧꯅ ꯂꯣꯏꯅ ꯇꯧꯈꯤ, ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯒꯣꯝꯅ ꯃꯍꯥꯛꯀꯤ ꯁꯤꯡꯖꯪꯁꯤꯅ ꯂꯤꯐꯇ ꯍꯥꯏꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯂꯤꯐꯁꯨ ꯂꯩꯊꯣꯛꯇꯨꯅ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯊꯥꯡ ꯁꯣꯔꯤꯁꯤ ꯁꯠꯇꯣꯛꯇꯨꯅ ꯒꯣꯝ ꯀꯧꯕ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯕꯨꯛꯇ ꯊꯤꯟꯖꯟꯈ꯭ꯔꯦ꯫ ꯂꯤꯐꯅ ꯑꯩꯅ ꯊꯤꯟꯖꯜꯂꯕ ꯁꯣꯔꯤꯁꯤꯅ ꯍꯦꯛ ꯁꯠꯇꯣꯛꯄꯒ ꯅꯪ ꯁꯤꯒꯗꯧꯔꯕꯅꯤ, ꯅꯪꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯝꯃꯨ ꯅꯥꯀꯟꯗ ꯀꯔꯤ ꯎꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯒꯣꯝꯅꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯀꯪꯐꯥꯟ ꯎꯕ ꯍꯧꯔꯦ꯫ ꯂꯤꯐꯅ ꯃꯌꯥꯝꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯝꯃꯨ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯒꯣꯝꯁꯨ ꯁꯤꯔꯝꯗꯥꯏꯁꯤꯗ ꯃꯆꯤꯟꯗ ꯏꯪꯂꯦꯟ ꯍꯥꯏꯗꯨꯅ ꯁꯣꯜꯂꯝꯃꯒ ꯍꯤꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯪꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯒꯣꯗꯋꯤꯟ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯨꯟ ꯍꯣꯏꯁꯤ ꯃꯥꯔꯁꯤꯌꯥꯗꯒꯤ ꯂꯟꯗꯟ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯂꯟꯗꯟꯒꯤ ꯀꯣꯅꯨꯡꯗꯒꯤ ꯀꯥꯡꯁꯤ ꯑꯃ ꯈꯤꯡꯉꯛꯄꯁꯤ ꯃꯌꯥꯝꯅ ꯇꯥꯔꯦ꯫ ꯑꯦꯒꯃꯨꯟꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯈꯪꯖꯗꯗꯨꯅ ꯒꯣꯗꯋꯤꯟꯗ ꯀꯣꯅꯨꯡꯗ ꯀꯥꯡꯁꯤ ꯈꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ꯫ ꯁꯦꯅꯥꯄꯇꯤ ꯒꯣꯗꯋꯤꯟꯅ ꯔꯥꯖꯀꯨꯃꯥꯔ ꯀꯥꯡꯁꯤꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯗꯣꯝꯕꯨ ꯂꯟꯗꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯒꯣꯗꯋꯤꯟꯅ ꯐꯝꯊꯗꯨꯅ ꯅꯤꯡꯊꯧ ꯑꯦꯒꯃꯨꯟꯒꯤ ꯖꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦꯒꯃꯨꯟꯁꯤ ꯍꯧꯖꯤꯛ ꯃꯁꯥꯅ ꯈꯪꯖꯔꯦ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯟꯗꯟꯒꯤ ꯅꯤꯡꯊꯧ ꯑꯦꯊꯦꯜꯔꯦꯗꯁꯤ ꯂꯩꯈꯤꯗꯕꯒꯤ ꯀꯥꯡꯁꯤ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕꯁꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯒꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁꯅ ꯍꯥꯀꯣꯟꯗ ꯑꯗꯣꯝꯅ ꯑꯩꯒꯤ ꯊꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯥꯀꯣꯟꯅ ꯍꯟꯗꯛ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯗꯨ ꯄꯤꯔꯤꯕꯅꯤ, ꯑꯩꯅ ꯅꯪꯕꯨ ꯎꯞꯁꯥꯂꯥꯗ ꯊꯥꯔꯒꯅꯤ, ꯅꯪꯒꯤ ꯅꯔꯥꯏꯕ ꯑꯗꯨ ꯈꯪꯖꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨ ꯑꯩꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯀꯣꯟꯅ ꯎꯞꯁꯥꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯕꯥꯏꯀꯤꯡꯒꯤ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯝ ꯑꯃꯅꯤ, ꯃꯐꯝꯗꯨꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕꯒꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏꯅ ꯆꯍꯤ 7 ꯈꯨꯗꯤꯡꯒꯤ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯃꯥꯅ ꯉꯝꯖꯕ ꯕꯂꯤ ꯀꯌꯥ ꯑꯃ ꯇꯧꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯂꯥꯞꯈ꯭ꯔꯕ ꯒ꯭ꯔꯤꯟꯂꯦꯟ ꯑꯗꯨꯗꯒꯤ ꯃꯐꯝꯁꯤ ꯇꯥꯅ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯎꯞꯁꯥꯂꯥ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯈꯪꯅꯕ ꯍꯣꯠꯅꯖꯔꯨꯆꯣ꯫ ꯈ꯭ꯔꯤꯁꯇꯤꯌꯟ ꯕꯥꯏꯀꯤꯡꯁꯤꯡꯅ ꯑꯔꯤꯕ ꯙꯔꯃ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯅꯊꯧꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯖꯔꯨꯆꯣ꯫ ꯐ꯭ꯔꯦꯗꯤꯁꯅ ꯈꯨꯗꯤꯡꯃꯛꯁꯤ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯀꯣꯟꯅ ꯃꯤꯌꯥꯝ ꯈꯔꯅꯗꯤ ꯉꯁꯤꯁꯨ ꯊꯥꯖꯅꯔꯤ, ꯔꯦꯒꯅꯣꯔꯣꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯁꯤꯗ ꯊꯣꯛꯀꯅꯤ ꯍꯥꯏꯅꯔꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯣꯝꯅꯁꯨ ꯋꯥꯐꯝꯗꯨ ꯊꯥꯖꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯦꯀꯣꯟꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯕꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯇꯌꯥꯔꯤꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯀꯣꯟꯅ ꯁꯤꯟꯕꯤꯗꯨꯅ ꯐ꯭ꯔꯦꯗꯤꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯎꯞꯁꯥꯂꯥ ꯇꯝꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯐ꯭ꯔꯦꯗꯤꯁꯀꯤ ꯀꯥꯡꯕꯨꯁꯤ ꯀꯦꯗꯦꯒꯠ ꯁꯤꯇꯤꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯦꯔꯜ ꯍꯣꯏꯒꯤ ꯖꯍꯥꯖ ꯃꯌꯥꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯁꯤꯁꯨ ꯏꯪꯂꯦꯟꯒꯤ ꯀꯪꯐꯥꯟ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯂꯥꯞꯅ ꯍꯤ ꯑꯃ ꯍꯥꯟꯅ ꯏꯁꯤꯡ ꯃꯄꯥꯟꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯑꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯎꯅꯔꯦ꯫ ꯃꯁꯤ ꯎꯕꯗ ꯀꯅꯨꯠ ꯑꯃꯗꯤ ꯍꯦꯔꯜ ꯍꯣꯏꯁꯨ ꯉꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯍꯧꯖꯤꯛ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯍꯥꯟꯅꯅ ꯌꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯍꯤꯁꯤ ꯂꯤꯐ ꯏꯔꯤꯛꯁꯟꯅ ꯊꯧꯈ꯭ꯔꯤꯕ ꯍꯤꯗꯨꯅꯤ꯫ ꯍꯤ ꯃꯌꯥꯝꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯌꯥꯝ ꯃꯥꯡꯖꯤꯟ ꯊꯥꯅ ꯍꯥꯟꯅꯅ ꯃꯐꯝꯁꯤ ꯌꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯌꯥꯝꯁꯤꯅ ꯂꯤꯐ ꯍꯣꯏꯒꯤ ꯖꯍꯥꯖ ꯃꯅꯥꯛꯁꯤꯗ ꯊꯧꯖꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏ ꯈꯨꯠ ꯊꯣꯛꯅꯕꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤꯁꯨ ꯍꯤꯁꯤꯗ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤ ꯎꯕꯗ ꯃꯌꯥꯝꯁꯨ ꯉꯛꯅ ꯌꯦꯡꯅꯔꯤ꯫ ꯍꯦꯔꯜꯁꯨ ꯖꯍꯥꯖꯁꯤꯗ ꯆꯪꯁꯟꯗꯨꯅ ꯑꯁꯤꯕꯁꯤꯡꯁꯤ ꯌꯦꯡꯂꯝꯂꯒ ꯂꯤꯐꯀꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯂꯤ꯫ ꯂꯤꯐꯁꯨ ꯍꯧꯖꯤꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫
ꯍꯦꯔꯜꯅ ꯁꯥꯎꯔꯛꯀꯗꯕ ꯃꯥꯜꯂꯨꯔꯒ ꯅꯪꯒꯟꯗ ꯄꯣꯞ ꯐꯨꯕꯤꯗꯨꯅ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯕꯥꯏꯀꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯂꯤꯞꯁꯨ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯁꯥꯗ ꯆꯥꯎꯊꯣꯛꯆꯅ episode asi matang swai do loisalli masigi makha mathang amuk pudun lakjage ngasigidi mayambo amuk kana kaina naba yathang nijari।